Manipur Top Trending News na tunga-tungan ba reliable source ng lokat saraga matamatang yoy ba maruay ba ipaw patok na kasansari. Ngasi July tarik 19 yai parba numit Tuesday numit ki maruay ba ipaw sing update bijari. Ahan ba update ta Kuki lamhen singna Imphal ulkhul lambida security ki mamang maktada chana thakna ba pochai sing gari dagi jingthakre. Ngasi suti tangkai thagani nupa amagi pumthar bhaksang leramle mioi ama tahi kun gi fadok pikre homecoming ceremony pangthokraba matungda CJP PWG gi mioi ama fare san mayungna laihu phanba ngami haikiba professor na exam reform gi committee lusing lagani ai oram labadi cockroach sing kapthatnaba order pigadabani BJP lusingba Mohandas ya sanaki bawara sing lenga na thugaire mahiro sing thadol trabadi khongjang amuk haurgani JNG kyana yu thaktabadagi yu sungba company sing US dollar million chanipan kuntrarong mangle hari pau sandok na pijari ahan ba pauda ngasi suti tangkai thagani hari haujiki GAD gi order amada hayeng khumalampak main stadium da chama kuntraga manga suba Doran Cup 2026 hogdopaki match yengba phangnabagi damak lenga gi makhada leiba mahiroi sing public sector undertaking corporation autonomous body sing hayeng numit yungba matungdagi suti tangkai thagani hari amaromda Kuki lamhenda singna Imphal ulkhul lambida security gi mamamangtada chana thaknaba pochai sing gari dagi chingthakre naga mission taruk mamit amasung makut pulaga faduna pukra matungda mihati na hatuk lambada chenaba sing faduna serak pigadabani haireduna United Naga Council UNC gi miyeng makhada naga group ki miyoi singna lambi kharada economic block gi khongchang changchilapagi mayakta Imphal ulkhul lambi national highway number 202 paringda lamhenba Kuki nupa amasung nupi thortuna Imphal gi ulkhul amadi ulkhul dagi Imphal tamna satoksin tauba gari singda uba injang napi haira yauna chana thaknaba polam sing chingthaduna munbagi khongchang changsinkhre Hangdu asigi matangda pawse asina phangba report ki matung ina ngasi ayupung tararong tarpada Imphal dagi ulkhul tamna chatkiba gari sing Kuki lamhenba singna counter blockade ki khongjang changchile hariduna litan manaki sangkai chepu area yoklapada yamlaba gari sing asida porkiba chan thakna polam sing chingthaduna munkibani hari Kuki lamhen tu henba nupa amasung nupi sing hariba thaong asi makutta chaitu watu paiduna chathak labasu lambi asigi ngak senkiba state amasung central force ki personnel singna karisu thingba ngamdana yengduna laiki hari counter blockade ki khongjang changsinggaba singna mafum adugi lambi da satoksin tauba gari punamak gari karamba chana thaknaba polam sing purakpage haiba khandok nabagi dabak khamnaga check tauki gari kumba chana thaknaba polam sing yarum lagana puduna chatpa yarwai haidura ingtharaga mulhoki bani processing adu lambi adugi mapanda haidokuna thamki hari Kuki lamhenba singa chathakliba thaong asi tangkulgi lupsing akan bamongda yaningro phungdokre counter blockade ki khongjang da saruk yaba Kuki volunteer amadi UNC na lisang sina chathakliba economic blockade ki khongjang handokri phawba makoina su counter blockade makhatan sathigani hana su phongdorki amaromdana nupa amagi pumthar bhaksang ngasi nungthil pung ani ga makhairom tarpada sagolmang PS na konba kongba turel sambai club manaki kongba turel mafum amada sambai awang lekai digi moirangthem surjit chahi yangkai ga taret apokpa laikhidraba ibohan bi kobo mioi amagi pumthar bhaksang leram lehari thautu asi matang da laikhidraba gi imung gi mioi singna police the case lokat piranu haibdagi loislaga aroiba mathong ngam pangthok lehari mioi ama chahi kungi fadok pi khari ngasi dagina chahi taruk longbi mamang October 27 2020 numidang wairam pung taruk makhairom tarpada chahi nauribi nupi macha amagi ikai kumnaba mahan bikibani haiba nongpok semai lela tabong dagi lemakhong mapan mamang lekai da lerkiba kwayapam tomba chahi kunga nipan apukpa KH open ko mioi ama lampel patalaiba fast track special court number 2 Manipur na chahi kungi fadok pi khre thangtu aski matangda Imphal East ki women PS na Pokso Eki section taruk amasung IPC section 506 ki makhada case malakotuna investigation tathak laba matung case asigi charge sheet Pokso ki court amada thangalak labasu judge W Tonen Maitegi special court asida transfer tarpadagi while chathakibani court asina tha asigi tara marida aroiba argument hearing chatharaga reserve tarkiba judgment amasung order na tha asigi kunda lauthlaga mahakpu case asiga mari lena conviction pikibani ngasina mahaki fadoki matam lepthoknaba second hearing chathar matungda mahakpu IPC section 503 gi makhada chahi amagi hadok amasung sel oina lupa lising ama fine pinaba khan magalonena Pokso A ki section 4 bracket 2 gi makhada chahi kun gi fadok kalonena lupa lising kun fine oina pinana bakhan kibani amaromdana Congress Janata Party gi jantar matada khongjang changchiliba asigi mayukta BJP gi leader ama oiriba Mohandas na kari hari ai oram labadi Congress sing kapthanaba order pigadabani Rashtriya Samik Sebak Sangha gi RSS ki Ideologue amasung Kerala BJP gi intellectual cell gi hanagi chief TG Mohandas na jantar matada handak Congress Janata Party
CJP na akan ba ihau hokibadu usittaba mongda ngang kibak loina na karigumba mahangna lainga ki achoba charge puba misak ama oiram labadi Congress singbu jantar mantar kaptat naba order pigadabani haina phongdok lubadagi wathok oire TG Mohandas na makha taraduna Congress ki khongjang laksin bangam kidabasi laibak thibani aina charge puram labadi jantar mantar gi akoibada curfew thamdilaga khongjang saksilba singda ohumlak mafum asi thadoklaga chakhinaba section wa thangani maduda yadabadi makoibu mafum asi maktada kaptat naba order pigani mioi kharadi Sijaki batabani adubu pung kharagi manungda upchik chikani naha singi khongjang haibasidi ngaukshinaba angang kaya yauri khongjang changsinbada yauriba nupi kyasu ikai khangdabi amasung mafum adumaktada rep torbasu karisu hairidaba nupi kya ama yauri haina phongdokibada naha singi oiba body kyana police da TG Mohandas ki mayakta wakat krehari amaromdana yanakiba warep sing lengang na thugaire mahiro sing thoraktuna khongjang amuk hawgani jantar mantar numit kunsa ga tarukni rom changsilakiba Congress Janata Party ki khongjang lenga ka yanaba portuna losingthra matung Delhi Patna amasung Kolkata na singbam hum singda khongjang changchinbada saruk yakiba mahiro amadi naha kyabu maram chadana police na amukhana phajinkhre haina party asina phongdokibag loinana karigumba pung kungamari gi manungda phajinkiba mahiro sing hadoklabadi Congress ki khongjang amukhana changchilagani haki Union Minister JP Nada amasung Tijendra Singhana Congress ki spokesperson Asutosh Rankana tharkiba cherol amada yanaba portuna khongjang changchinkhra matung Law Enforcement Agency singna khongjang loi oikiba mahiroi lusingba singbu takhattana hagalakle thaong asi corporate singa lenga ka yanaki waroi sing thugaibani khongjang loi singi khaktanatana jantar mantar dana ha singi hoda logistic support pikiba mioi sing phawba thigatuna hagalakle thaong asi corporate na yaba ngamloi pungkunga mari gi manungda phajing khiba mioi kodingmak thadokadabani amasung police amadi central agency singna file tawkiba operational of IR kodingmak withdraw tawgadabani haki Mahiro sina semba party asina Bihar, West Bengal amadi New Delhi da local legal team kyabu mobilize tawki hari. Amaromdana san mayung na laihau phanma ngami haikiba professor na exam reform gi committee lusing lagani. Modina lauthor kiba national exam reform gi high level committee asi mamangda san mayung na laihau phanma ngami hairubagi damak wathok oikiba Indian Institute of Technology IIT Madras ki director professor V Kamakoti na lusing lagani Professor B Kamakoti bu center lengang na committee asi lusing handuna paper leak parpagi thaong asi mention ba amasung national testing ki structure semtok na ba thaong sinakibani mamang sahi gi January 10 ga manga da Chennai gi Mambalamda wangang ba Professor B Kamakoti na san mayungda medical property yawi hairugi damak medical association amadi scientific committee singdagi director amana masigumba verify tawda wapum phongdokpasi yaningde harkiba laikrabani Bank of Baroda da hack tawduna dark web ta data kya sai thokre hari mioi kya gi maru oiba bank account sing laiba Bank of Baroda gi system da cyber security gi asoiba thodok ama oina bank asigi employee amagi email account compromise tawkiduna dark web ta miyamgi data kya sai thokre hari agency gi pauna phongdorpada bank ki data kharada masak khangdam singa yaba yauduna access tawba ngamkhra matungda terabyte ama rongi oigedaba yamno yamgi data card web ta saithoki haidiba data sing asigi manungda customer singi ming loan record aadhar gi akupa warol amasung bank ki internal audit file sing bayauki bank ki maike digi data khara loba ngamkhrabasu bank asigi maru eba system thugaiba ngamkide amasung secure oidi hairi video si pagdamada so kilang kibawa suma pigani channel si dong sibidina share amadi subscribe tawbibi damo hani tan thar pa khumba chari amadi makata nyan di sebata dum ojegi